Akasvani Imphal Ketramayum Chitrabhanu na pau pazari ahan badamaru oiba pau Manipur COVID ki mari suba wave ki fivum lube henzelagtuna ngarang sumyoy humbudra nauna positive oiki Fisheries Mantri Hekam Dingona Kumbi ki hawtak ta leba sarkar gi pengba farm da chatuni yengsinkre amashung leba sta chahi taran pan mataki miyoshinda COVID ki booster dose lem na hayengde ki kapa hawragani Manipur COVID ki mari shiba wave ki phibam lusilakpa henzelakli ngarang sumyoy humbudra nauna positive oiki punna miyoy chamri nifuni thoi test tawbagi manungda miyoy humbudra positive oiki bani positive oibagi changcha da tara manga dasmik ni pani positive oiriba miyoy sing adu Imphal East tegi tara taret Imphal West tegi kuntrani thoi Thawbal degi taret Bisnupur Senapati amasung Churachandpur degi ahum Ukhrul Kamjong Tenopol Chandel amasung Nonie degi miyoy amamamni Ngarangi oina miyoy tara nipan leina asina naba degi fagalaki naba fagalapagi changcha marhudra nipan dasmik ani tarukta hanthakre active case ki masing chani humpu nipan yaure Fisheries Mantri Hekam Dingona ngarang kumbi gi hawtak ta leba sarkar gi pengba farm dan chatune yengsinkre khongchet aduda mantri na pawmising da hai mukhe mantri gi lamsing makhada raja asida ngagi poto hengat hanana ba honariba ashigi saruk ama oina sarkar gi nga yok pum farm asi yengsinduna nga poto hengat hanana bagi damakta lakpani mangna hai farm asja changna ni ising pine na ba honaba amasung department ki mari lena ba staff sing war pagi khudong chadaba sing leramba thengnare hariba khudong chadaba sing asi atuba matamda menkhana na ba honaduna farm asidagi nga marang kaina puthokna na ba honagani haina shu mantri na thajaba phongdokhi laiba inspection si maru ina khoina focus tawjari si khoi honorable chief minister na khogi laiba na sustainable loiba mongda aduga yamna fish si na khwaidagi manipur gi adum staple food mo ibani na masi hena productive oina ba gi kana da pandam da khoi inspection ji la kanda khoina kari tawba ya gi habadu khogi laiba khogi official sing aduga khoi farmers sing da tanara kanda hena sathok puthokna ba gi adagi pandam da laksabani khoina emphasis khar pi da agari suju soidana fish farms re da khoina hena sathok puthokna na ba gi pandam ji suju soidana khoi yogani Khongchit aduda kumbi gi MLA Sanasam Premchandra amasung Fisheries Department gi mukok tongba official sing sarup yakhi Thaunozum Chawba Memorial Charitable Trust Singzamai Thongam Lekaina Langogi All as Home the Lady Bamuy Singda Thagi oina pension yen thokpagi thorom ngarang pangthokre thorom aduda trust asigi managing trustee Thaunozum Romena hai sarkar gi makaidi gi karigumba mating amata phangdana lanai oina chalairiba All as Home asida leiriba ahal oiraba miyoy singi damakta angama mating khara pangna bagi wakhalonda tha khudingi oina trust asina pension gi sanfam sing yen thokpani Home as the lady ba ahal sing na narakpa matamda CM High Sticky Kudong Chaba Panganabaki Damak Trust Asina Marilena ba authority sing da taksin bada atuba matamda car sing saragani haibagi Tazaba Pidekle Hainasu Sri Romena Makata na Fongdoki Taratruk Subaleba Sigi Rashtrapati gi Mikhal da Sinagataba Manipur gi ballot box ballot paper amasung Marilena ba Polam Singarang Imphal da Purakre Polam Sing adu election commission gi Miyukangbu amana Manipur gi Marilena ba Mikhal gi officer sing da Kusinaki Polam Sing adu assembly secretariat ki strong room da thamkre Maras da Thas gi Taranipan gi ayuk pung tara digi nutil pung manga phawba gi manung da vote thada nagadori ba asigi damakta mapung phana sem saba loire Mikhal gi thabak thoram sing ECI na observer sing na section na yengsingani vote masing tha sigi konma thoi da thigani tabire ba pawsi Akasvani Imphal dagini Lebas chachahi taranipa mathaki miyo sing da COVID ki booster dose lem na hayeng deki kapa horgani Kendriya Mantri Anurag Thakur hai bharana ningkha tamlakpa chei humbudra manga surakpagi azadi ka amri mahotsav ki palan saruk amoina hida kapagi thabak numit humbudra manga ni pangthokani Pradhan Mantri Narendra Modi hai COVID-19 laksana naba honabada hida kapana amatanga raba pambaini mangna hai vaccination ki matang da ngarang mantri mandal lokhiba wari asina leba segi vaccination ki changwang kan handuna masama uphaba leba ama ohenbada chawna mating pangani Jaitran pa mathaki miyosing da lem na precaution dose kamna na ba mantri mandana lokhiba wari adubu Kendriya Mantri Kiana thagat pa phongdona rakli
Pradhanmantri Narendra Modi na ngasi video conferencing khutangda Bharat, Israel, United Arab Emirates amasung America gi apunba kanglup I2U2 gi luchingbasingi ahanba mifamda saruk yagani mifam asda Israel gi Pradhanmantri United Arab Emirates ki Rashtrapati amasung America gi Rashtrapati Joe Biden saruk yagani luchingbasing asina I2U2 gi framework makhada punna thabak paket minalba yaba projects amadi lebak asigi oi marakta lalok liching amadi sel thada duna sel tungi oiba tengbang pinana bagi ate wafum kya khanagani projects asina karwawala sing amadi Susan Nomjari basing gi marakta sel tungi oiba tengbang pinaba amadi ate khudung chaba kaya phangana bagi model amu oigani ngasi phongba pause singi maru oiba pawgi dam hojik ngangom Kiran leire Kiran Thagachari Chitrabhanu COVID लाइचत लेप्तन हेनगलफगी पाव पुलिस ने लुपा कोटी तारा रोंगी कानी फागत की बमसुंग कोविड लाइचत की यंगलगा हयंगदगी नुमित हुंपु तारा मंगानी चुपना अखंड वैक्सीन कापगे ड्राइव हाउना बगी थौरांग तौकीबगी पाव सिंगना ngasi phongo पाव से सिंग नंबर ओयो पाव एनो फोंगनबो उरे सना लेबाकता कोविड की फिबम फजलक्त्रे नौनमियो हुंपु तारा पॉजिटिव ओइरे एक्टिव केस चानी हुंपुनिपान यौख्रे लैंगा के सेंटर सिंगदा चही तारा निपान दगी यांकी मापन फावबगी मियो सिंग लेमना प्रिकॉशन डोज काप यारगने हेबो पावना अहान हेडलाइन तौरी Manipur ki hom manadagi aphawa makhal gi lang mai pak na sungba ngamle haba paw amana pawsia sigani shiba headline tori Isel Express ta Manipur COVID-19 gi phibam lusilakli mioi chamri nimphuni toi test tawbada homputara positive oire active case sani hompuni pan yaukre health minister na integrated ayush hospital gi phibam yangchin kra haba pawna ahan headline tori landslide thoki ba mafam dagi haksang yangkhimari fangkre taret thire haba paw amana pawsia sigi ahan lamai da phongle Naharol ki thaudangda hayengdagi hauna numit humputara mangani chupna adult sing free covid booster dose kapna state ta khanghalakre haba pauna ahan headline tori foreign migrants sing khandok na ba NRC chana hanana ba luptara mapan na PM da memorandum pishin kre haba pau amana pausia sigani shuba headline tori Shanghai Express Manipuri da sahi tara nipan dagi yangki mapan fabu gi manung da laiba singi booster dose hayengdagi government center sing da lemna kapko dori haba pauna ahan headline tori Lupa crore tara henbagi kani fare haba paw amasu pawchi asigi ahan balamai da fongle pongna phamda February kunmathoi dagi tungda khwai dagi yamna positive humputara thengnare haba pawna ahan headline tori lupa koti tara gi oigada bakani kg chama kunthra taruk dasmik shino ohum fare haba paw amana pawchi asigi ni shuba headline tori Hoyel Lanfauda Azadi ka Amrit Mahotsav ki makhada numit humputara mangani gi akhanaba drive sahi tara nipan dagi yangkhai mapan phabu gi miyo singda July tara manga dagi lemna precaution dose ka pa horagani haba pauna ahan headline tori Rajasthan puna bhana ramba crore tara rongi kani fare Bishnupur police nasu popi maru kg listing ohum chani yangkhai fare haba pau amana pausia sigi ahan lamai da fongle Irai bakta Rajasthan puna bhana ramba yamlabu kani Imphal West amasung Bishnupur police na phagat khre haba pauna ahan headline tori yellow missing yek salai yengduna khangdok na ba PM da memorandum pishin khre haba paw amana pawche sigi ahan lamai da phone People's Chronicle da commando singna opium kg sam kunthra taruk phare state asida khwaidigi chawna phagat pasing manung da amani haina ahan headline tori Shanghai Express English da Manipur COVID kana wo case homputara thengnaduna changwang na positive oire haba pawna headline tori Imphal Free Press ta state asita African swine fever yoruktuna ok lalon basing chawna chaitheng pire haba pauna ahan headline tori Morning Bell da anowo case khawangwang khalaktuna mi humputara nongna positive oibi chang chada tara manga gi mathak ni haba pauna ahan headline tori Manipur Mail da Dr. Ranjan na Kairau gi Ayush Hospital yangshin kibagi pauna headline tori Ganfiu Mail da marang chingi chingning khai phamda mi thibagi thabak numit nini chatharba matungda makhata na kari tawdagi habadu khanagani haiba Relief and Disaster Management Mantri awangbu nimai gi waphamna headline tori cham paucheda naga political solution purakna bohana bada tokhai bu mot chingna aphaba phol purak loi haba naga ho gi waphamna headline tori Hills Hornbill Express ta Chanapati Gurkha Samaj na lu nan bagi drive chathakibagi pauna headline tori Masona third hengdagi hauna central government sahi tarani pandagi yangkai apun phabu gi miyo singda numit humputara mangani chupna khanaba vaccine kapagi thabak horagana have pauna headline tori Nisil Thil to the Imphal West Police na lupa koti tara gi kani minithong area dagi phakibagi paw masung Manipur Express ta Churchampur jila da token system da har yengen have paw sing headline tori Chitrabhanu Aroiba da maroiba paw amukhana
Manipur COVID ki marishiba ki fivum lube henzilak na ngarang sumi humutra nauna positive oiki. Fisheries Mantri Hekam Dingo na kungbig hautak te leba sarkar ki pengba farm da chatuni yeng singkre amasung leba sta chahi taran pa mataki miyoshin da COVID ki booster dose lem na hayeng de ki kapa horgani Paulo Zari.